Manipur Muthanaba Center Namadi Manipur Lengakna issue amadagi issue amada irang thokhanduna thokliba irang asibu nathai kinaba rambai jengolgi icha sing amamamta oina fananaba hotnarakpa yaroi faage hairabadi mama oibi sing pulap fabiro haina ghari makha laikai meira paibi president Huirem Sarojana Fongdorakli Kwagaitel akham laikai gi community hall da Kwagaitel apun banupi lok ghari apun banupi lok hiang thang naral konjil gi meira paibi singna chathakhiba wakan mifam aduga mari leinana wafamasi Fongdokladuna Sarojana Makhatana Haikibada Lamdam asida thokliba Maitei amadi Kuki lan asida Maitei mutkiba tare haiduna khutta khutlai paiduna lairik tamduna leijariba naha kayana thoglaktuna lamdam asibu ngak selakhiba icha singbu amamam ta oina fagalakpa asi mama oibi singna yaningde masida sunatana arambai tengolgi icha singna paiba khutlai fawba Manipur lengak ta pikhatuna lamdam asigi awaba taraba singda mateng pangduna leiraba icha singbu Fanana bahonarikliba asigi mahutta mama oibi sing oina fabiro haina thoglaklagani Manipur muthatnabagi damakta issue ama natraga issue ama sagatuna thogliba irang asi nathaina bahotnabani Kuki terrorist singna pariba khutlai sing fagatle haiba ngasi fawba pau tade Masina takpadi maran leitaba icha singbu ek kaya pansilaga fanana bahotnabani Manipur muthatnaba maitei forupu namthana bahotnabada icha singda maran season bani icha singda maran siba yaroi icha singi damak mama aikoina lepkani haina fongdoki issue amadagi issue amana akhoi namdana bahonarpa issue maran chulai leitaba isabu phana bahonare base issue sing asibu namchalaga thamna bai nongta isa sinje ngasidi isa singe phaba yaroi dana akhoi ima mara pai bisingna akhoi gi issue sing namthaba yaroi aduga ima cha mara pai bising isa kai no sing ju eti kangko ra bai kangko je phaba yaroi na ngasidi isa singe namta akhoi ima akhoi na lepaga usti leirabani aduna isa amata phaba yaroi ji ima mara pai bi khudima loina Asiba kita na noy ma pam sila noy ma thong la bani ji aduna awana khangdana ima punamak thoga isas ki namta akhoi tum da leptuna mang da leptuna tum mang punamak lepa ka isnga sidi isas ki namta akhoi ngasidi lepa ka ni haiba se ngasigi maila pa bi la ibe thonai ba khudi maksina ali punamak amat toina akhoi khatla minaraga hainaraga ngasidi thola bani punamak hundong na ma thola bani aduna ngasidi isas sing se phaba yaro ji isa matta phaba yaro di mapam eni mapam khudi mak isa mat phaba isas ki namta akhoi na Taraga, Satkani, Shigani, whatever besides the number of people like any other say, Sima Hogi, we cannot Sakata, Tigeri, Saka, Pineapple, Honapio, Adagi, Atundagi, Onagatina, Seraka, Toranga, Mayama say, I could put Amata Birano, Atumba, Habadocarino, have the Tigala City, Atubina, Tumagina, Magina, Akwai Imasin of the Lipper lady, Uzi, Eti, Kanguna, Uzi, Arambaka, Akwai, Imale Bagi, the Motason Torakiba, Furuki, the Motason Torakiba, City, if you put a mang by Yaro had a sea, Eti Kanguna on Tolakiba, some the Tolakiba, Eti Kanguni, some the Tolakiba, some the Kulai, and what power by the Tolakiba. Adobo, Lalo Gabo, Uki Kanguna, Patabakangana, Aquida, La Horapataking a city, when you Kulai Paragalai, when you walk up by the Satmayata, Nino Huziti, Aquino Kulai Parule, otherwise you know, I'm think I can Saragana Tingle, I don't know, my pumpkin of the singer Sargana, we call had a Amata Huzi Kulai Pitra, some Kudayama Chelaga, Kanglada like Conversapasina Nakoi, Ganasu, Sassin, Alam, don't they have the quick Hangeva? Ado, Kuday Chelaga Saliba Sassin to book, lining, but Saliba to book, Puruk and never Saliba to Nasiti, Lano, when he Kulai by have the Pabi by chair, a quick imagine the Away, Madol Yabasuma. Prime Minister Narendra Modi na Delhi ki BJP ki MP Singh MLA Singh amadi atai party asigi luchingba kaya ga unaduna state adugi chakhat thaurangi matangda khana nainabagi photo Singh mark ki social media account X ta thagalakpada madugi pakhum pibo oina Congress ke luchingba Jairam Ramesh na Modi bu Manipur gi masamaki BJP party gi MLA Singhadi unaningbagi matam leitabata natana Manipur da chatningbasu faudba luchingba amani haina Modi gi post adubu repost tawraduna Jairam Ramesh na mahaki X account da thagatuna maral sikre